friends, good morning. Takhili mi salam kahana mayam bi channel sida taram noksari. Masi jana wo video puna mayam famda laksare mayam shubho mohalaya mayam. Masi di mohalaya ni miniko. Isan pi ga hauna bane ngarang di mohalaya ko jana di mohalaya ni misi puna mathuk nai na ko mayam. So isan pi tum hagot pi dre mayam mangna chattori na ne na to pa mi jo hawa udra ba. Aduna thenge pung manga tare tho ise idam tani na tang mom jom je tabu ki jai dana adu thenge mayam yingosi lamen da mi na dilo ramani ba singo ko ramani tak poli thole yeisu ai thule ki thenge na ni kana phangre ba i bi ka ya ga ni ba ni tak ta ame ba di phangga i gom ta jalan da lamen jida du ji hak chat le mayam ko la mi na để khơi là cái gì nè anh ăn mà không mang phiếu gặp phải thôi cái đấy bên cái chặt tươi mày anh ăn cái này nó pha nó bùa đẹp ấy cái chặt xí lão rồi này thành tất bây giờ đi ngang này nó ngầu mà đẹp cho nên anh ăn cái pha nó bùa đẹp khi nó cái gì vậy là cái gì đó khi cái này nè ngoài đẹp và kinh tế vậy cái làm cái chặt tâm là ngoài chặt lấy sau khi đó sau đi xin cô rồi đấy nè channel video chalo boli na de kano kasi selfie stick kasam to jaro kya boli na hoga to ko din na ni ra wa wa ni diya ta re anh một tham phải dậy nó linh nó lùa để mình đôi tận đi đây này mãi từng đây nhà đi dậy nó chỉ đôi đây chứ này cái tay thì mình một trả dậy nó pha nó phủ chạy đi mình chạy đi lâu rồi अपने घर जाना है मुझे घर जाना है ai xem thu thu bắt đầu là tôi riêng mà tôi lấy này riêng mà sao chim nhà nè bây giờ thắm nó chặt rồi xin nhé cô lo tàu mang được nhé xin lấy nó hạt lệ này em hạt lệ bây giờ đợi em là chặt đất rồi Mandan na wabu wala gina gina na station Gandhi station nagdung mali pa ba sige naman gina na pam na gina na anang gina ga pang to noni na ai ki gina gina ni ka cha dra me am ni ten chi no na si gari jin ba cha dam da dine yan no ga da ba gari jin no ga che ba si han ga ji pam ni ka ji moi pam mam ni to la sunda de ngasi dine kano si lechin ju kha thaye ba aduna ne jam phajare ta re kano ji ai ki kano jangan jo re ai taw ji ma 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 khom ku ti go kap pi ga do di mong ta re ma ta ji ni de ne siam hak phamaga hanle mayam ikan diste chuje ikan ini itu kerja benar kita ikan kita benar
ꯒꯥꯟꯙꯤꯒꯤ ꯁ꯭ꯇꯦꯆꯨꯅꯤ ꯃꯣꯔꯅꯤꯡ ꯋꯥꯛꯇꯒꯤ ꯍꯜꯂꯛꯑꯦ ꯃꯊꯛꯇ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯏꯁꯤꯡ ꯆꯥꯏꯔꯨꯔꯦ ꯑꯗꯨꯒꯒꯤꯗꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯐꯤ ꯕꯥꯜꯇꯤ ꯑꯃ ꯁꯨꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯤ ꯑꯗꯨ ꯁꯨꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯄꯨꯖꯥꯒ ꯇꯧꯔꯦ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯄꯨꯖꯥ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯂꯥꯏ ꯄꯨꯖꯥ ꯂꯣꯏꯔꯦ ꯇꯃꯩꯊꯥꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯔꯄꯣꯟ ꯁꯦꯝꯒꯦ ꯇꯧꯔꯤꯕ ꯇꯔꯄꯣꯟꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯦꯝꯃꯅꯤ ꯃꯄꯥꯟꯗꯒ ꯄꯨꯊꯣꯛꯑꯔꯣꯏ ꯆꯥꯏꯔꯔꯣꯏꯕ ꯄꯨꯡ 9:30 ꯇꯥꯔꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯣꯐꯤꯁ ꯉꯁꯤꯗꯤ ꯂꯩꯇꯕꯅꯤꯅꯅꯦ ꯈꯤꯇꯪꯁꯨ ꯑꯩꯅ ꯊꯧꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯇꯔꯄꯣꯟꯁꯦ ꯁꯦꯝꯈꯤꯒꯦ ꯃꯌꯥꯝ ꯅꯍꯥꯟꯅꯦ ꯀꯨꯁ ꯍꯥꯏꯔꯒꯅꯦ ꯈꯪꯅꯗꯕꯁꯨ ꯌꯥꯎꯔꯦꯕ ꯃꯌꯥꯝ ꯑꯃꯅ ꯁꯤꯅꯦꯕ ꯀꯨꯁ ꯍꯥꯏꯗꯣ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯧꯕꯅꯦꯕ ꯇꯨꯔꯦꯜ ꯃꯄꯥꯟꯗꯅꯦ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅ ꯍꯧꯕꯅꯤ ꯁꯥꯡꯅ ꯇꯧꯔꯤꯅꯦꯕ ꯈ꯭ꯋꯥꯛ ꯁꯥꯡꯉꯤꯅꯦꯕ ꯁꯤ ꯃꯀꯛ ꯀꯛꯈꯤꯕꯒꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯅꯦ ꯑꯁꯤꯁꯦ ꯁꯨꯝ ꯃꯆꯩ 4-5 ꯈꯛꯇ ꯍꯥꯞꯅꯕꯅꯦꯕ ꯑꯩꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯗꯨꯒꯅꯦ ꯈꯔ ꯍꯥꯞꯆꯤꯟꯕꯗꯨꯒꯅꯦ ꯏꯅꯥꯎ ꯈꯔꯅ ꯈꯪꯗꯅ ꯄꯇꯤꯠ ꯆꯩ ꯍꯥꯞꯄꯤ ꯀꯩꯒꯤꯅꯣ ꯍꯪꯉꯛꯑꯦꯕ ꯄꯇꯤꯠ ꯆꯩ ꯅꯠꯇꯦꯕ ꯁꯤ ꯀꯨꯁꯤꯅꯦꯕ ꯑꯁꯤ ꯀꯨꯁ ꯂꯩꯇ꯭ꯔꯒꯅꯦ ꯀꯨꯁꯥꯁꯣꯟꯗꯩ ꯁꯠꯂꯒꯁꯨ ꯁꯨꯝ ꯑꯍꯟꯕ ꯀꯨꯁꯥꯁꯣꯟꯗꯣ ꯑꯗꯨ ꯂꯩꯔꯒꯁꯨ ꯊꯝꯅꯕꯅꯦꯕ ꯃꯁꯤ ꯀꯩꯅꯣꯗꯗꯤ ꯁꯨꯝ ꯑꯦꯚꯥꯏꯂꯦꯕꯜ ꯅꯠꯇꯦꯅ ꯐꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯤꯗꯅ ꯁꯤꯗꯩ ꯑꯩꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯩ ꯄꯨꯔꯛꯍꯟꯈꯤꯕꯅꯦꯕ ꯁꯤ ꯈ꯭ꯋꯥꯛ ꯁꯥꯡꯉꯝꯃꯦꯕ ꯀꯊꯠꯅꯅꯦ ꯁꯤ ꯇꯦꯜꯂꯤꯅꯦꯕ ꯑꯁꯤꯅꯤ ꯀꯨꯁ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯦꯝꯃꯒ ꯑꯩꯒꯤ ꯇꯔꯄꯣꯟꯁꯦ ꯑꯩꯅ ꯃꯆꯩ 1-2 ꯈꯛꯇꯪ ꯊꯝꯅꯕꯗꯨꯒ ꯑꯩꯅꯅꯦ ꯑꯁꯨꯝ ꯈꯨꯕꯥꯛ ꯑꯃ ꯍꯥꯞꯆꯤꯟꯕꯗꯨꯒ ꯃꯤ ꯚꯥꯞ ꯑꯃ ꯈꯟꯈ꯭ꯔ ꯃꯥꯜꯂꯦꯕ ꯊꯥꯡꯁꯦ ꯑꯩꯈꯣꯏꯗꯤ ꯕꯣꯇꯤ ꯊꯥꯡꯁꯦ ꯅꯍꯥꯟ ꯈꯔ ꯑꯃꯅ ꯏꯅꯥꯎ ꯈꯔꯅ ꯈꯪꯗꯅ ꯁꯨꯝ ꯍꯪꯖꯕꯅꯤ ꯇꯧꯕꯕꯨꯗꯤ ꯑꯗꯨ ꯉꯥꯁꯤꯡ ꯊꯥꯡ ꯍꯥꯏꯅ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯉꯥꯁꯤꯡ ꯊꯥꯡ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯤ ꯕꯣꯇꯤ ꯊꯥꯡꯁꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤꯅꯦ ꯂꯥꯏꯅꯨꯡꯗꯅꯦ ꯁꯨꯝ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯌꯨꯝ ꯈꯔ ꯀꯥꯏꯁꯦ ꯂꯥꯏꯅꯨꯡꯗꯅꯦ ꯑꯃꯃꯝ ꯂꯣꯏ ꯊꯝꯃꯦꯕ ꯑꯩꯈꯣꯏꯗꯤ ꯍꯩꯖꯤꯔꯥꯡꯗꯣ ꯁꯤꯗ ꯐꯪꯁꯨ ꯐꯪꯗꯦ ꯑꯗꯩ ꯐꯪꯉꯁꯨ ꯑꯩꯈꯣꯏꯗꯤ ꯁꯤꯖꯤꯟꯅꯗꯕꯅꯤꯅꯅꯦ ꯍꯩꯇꯦꯕ ꯁꯤꯖꯤꯟꯅꯕꯗꯣ ꯈꯪꯉꯕꯣ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯅꯤꯅ ꯑꯗꯨꯅ ꯁꯤꯖꯤꯟꯅꯗꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯊꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯕꯣꯇꯤ ꯊꯥꯡꯁꯦ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨ ꯇꯣꯉꯥꯟꯅꯅꯦ ꯂꯥꯏꯅꯨꯡꯗ ꯑꯃꯃꯝ ꯑꯩꯒꯤꯗꯤ 2 ꯂꯩ ꯂꯥꯏꯅꯨꯡꯗ ꯑꯃꯃꯝ ꯂꯣꯏꯅ ꯊꯝꯅꯩ ꯁꯦꯡꯅ ꯇꯧꯅꯅ ꯁꯤ ꯅꯤꯔꯥꯃꯤꯁ ꯊꯣꯡꯉꯒ ꯅꯤꯔꯥꯃꯤꯁ ꯀꯔꯤ ꯃꯟꯗꯞꯇ ꯀꯔꯤꯗ ꯆꯠꯂꯒꯅꯦ ꯁꯤ ꯊꯥꯡꯅ ꯄꯨꯏꯌꯦꯕ ꯁꯨꯝ ꯃꯤ ꯑꯃꯃꯝ ꯊꯥꯡ ꯄꯨꯅꯔꯛꯑꯦꯕ ꯄꯨꯝꯅꯃꯛ ꯅꯤꯔꯥꯃꯤꯁꯀꯤ ꯁꯦꯝꯅꯕ ꯊꯝꯃꯤꯅꯤ ꯁꯤ ꯂꯥꯏ ꯍꯔꯨꯛ ꯁꯦꯝꯅꯕ ꯅꯤꯔꯥꯃꯤꯁꯀꯤ ꯀꯔꯤ ꯁꯦꯝꯅꯕ ꯂꯣꯏꯅ ꯑꯗꯩꯗꯤ ꯑꯁꯤ ꯁꯦꯝꯕꯗꯁꯨꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯈꯤꯜꯂꯒꯅꯦ ꯃꯌꯥꯝ ꯃꯊꯛꯁꯤꯗ ꯂꯥꯝꯃ ꯊꯝꯗꯣꯏꯅꯦꯕ ꯂꯥꯝꯃ ꯊꯝꯃꯒꯅꯦ ꯁꯤ ꯐꯩꯕꯥꯛꯁꯤꯅꯅꯦ ꯁꯨꯝ ꯅꯝꯊꯕ ꯑꯣꯏ ꯀꯩ ꯑꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤ ꯅꯝꯊꯕ ꯑꯣꯏ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯅꯝꯊꯕ ꯑꯣꯏ ꯀꯩ ꯑꯣꯏꯅꯦꯕ ꯁꯦꯝꯗꯣꯏꯁꯦ ꯈꯣꯡꯅꯁꯨ ꯅꯦꯠꯀꯗꯕ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅꯅꯤ ꯇꯧꯕꯕꯨꯗꯤ ꯁꯨꯝ ꯈꯪꯗꯅ ꯍꯪꯖꯔꯛꯄꯅꯦꯕ ꯑꯩꯅ ꯁꯨꯝ ꯃꯣꯏꯅ ꯈꯪꯗꯕ ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯁꯦꯝꯃꯒꯦ ꯂꯥꯏꯉꯃꯛꯁꯦ ꯑꯩꯒꯤ ꯇꯔꯄꯣꯟꯁꯦ ꯎꯠꯂꯔꯣꯏꯒꯦ ꯁꯨꯝ ꯅꯍꯥꯟꯁꯨ ꯁꯨꯝ ꯎꯠꯂꯤ ꯀꯌꯥꯝ ꯎꯠꯇꯣꯏꯅꯣ ꯁꯦꯝꯒꯤ ꯇꯔꯄꯣꯟꯁꯤꯁꯨ ꯁꯦꯝꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯠꯇꯣꯔꯝꯃꯤ ꯄꯨꯈ꯭ꯔꯤꯗ ꯅꯍꯥꯟ ꯁꯣꯂꯣ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯄꯥꯅꯅꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯇꯔꯄꯣꯟꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯞꯆꯤꯜꯂꯤꯁꯦ ꯂꯩ ꯈꯪꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝ ꯍꯥꯞꯆꯤꯜꯂꯤꯁꯤꯕꯨ ꯀꯨꯁ ꯈꯪꯗꯦ ꯊꯣꯏꯗꯤꯡ ꯈꯪꯗꯦ ꯆꯦꯡ ꯈꯪꯗꯦ ꯄꯨꯈꯝ ꯁꯨꯛ ꯆꯥꯎꯕꯁꯦ ꯄꯤꯛ ꯊꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯀꯩ ꯋꯥꯔꯤꯅꯣ ꯆꯍꯤ ꯃꯆꯥꯗꯅꯅꯦ ꯂꯩꯔꯛꯏꯗ ꯏꯄꯥ ꯏꯄꯨꯁꯤꯡꯗꯣ ꯆꯍꯤ ꯃꯩ ꯈꯨꯆꯥ ꯄꯤꯖꯔꯣꯏꯗ꯭ꯔꯅꯦ ꯍꯥꯏꯅ ꯈꯇꯪ ꯇꯧꯔꯒ ꯀꯅꯥꯅ ꯆꯥꯔ ꯀꯅꯥꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯅ ꯄꯨꯈꯝꯁꯦ ꯄꯤꯛ ꯊꯜꯂꯗꯤ ꯂꯣꯏ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯔꯦꯅ ꯍꯥꯏꯅ ꯆꯍꯤ ꯃꯆꯥꯔꯛꯇꯤꯅꯤ ꯆꯍꯤ ꯑꯃ ꯃꯇꯨꯡ ꯄꯤꯖꯔꯤꯅꯦ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯏꯕ ꯑꯗꯩ ꯄꯤꯁꯨꯝꯒꯥꯏ ꯇꯧꯏ ꯌꯦꯡꯉꯨ ꯄꯨꯖꯥ ꯃꯌꯥꯗ ꯈꯣꯛꯇꯣꯔꯦ ꯍꯥꯏꯅꯅꯦ ꯍꯟꯗꯛꯁꯤꯅ ꯄꯤꯁꯨꯝꯒ ꯐꯣꯏꯕꯤꯗ꯭ꯔꯦꯕ ꯂꯣꯏꯔꯦꯕ ꯌꯥꯀꯨ ꯃꯥꯜꯂꯦꯕ ꯀ꯭ꯔꯨꯔꯁꯤꯡ ꯃꯥꯜꯂꯦꯕ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯤꯠꯀꯥꯏꯁꯦ ꯄꯨꯡꯂꯪ ꯂꯪꯉꯅ ꯔꯨꯞꯃꯅꯤꯍꯦ ꯏꯁꯥ ꯏꯇꯣꯝꯇ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯤꯠꯀꯥꯁꯦ ꯈꯔ ꯈꯣꯠꯇꯣꯏꯅꯤ ꯃꯌꯥꯝ ꯐꯦꯁꯤꯌꯦꯜꯒ ꯇꯧꯍꯟꯗꯣꯏꯅꯤ ꯑꯇꯩ ꯃꯇꯝ ꯇꯧꯗ꯭ꯔꯁꯨ ꯄꯨꯖꯥ ꯃꯌꯥꯁꯤꯗꯤ ꯂꯣꯏꯔꯦ ꯃꯥꯏ ꯃꯤꯠꯁꯤꯁꯨ ꯆꯍꯤꯅ ꯆꯠꯁꯤꯜꯂꯛꯄꯅꯦ ꯁꯛꯅꯒ ꯐꯖꯗꯕꯅꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯠꯂꯒꯦ ꯍꯧꯖꯤꯛ ꯇꯔꯄꯣꯟꯁꯦ ꯄꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯉ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯤꯒ ꯂꯩꯅꯔꯝꯗ꯭ꯔꯦꯕ ꯄꯨꯈ꯭ꯔꯤꯁꯦ ꯅꯍꯥꯟꯈꯩꯗꯤꯅꯦ ꯁꯨꯝ ꯃꯤ ꯁꯣꯟꯅꯔꯝꯕꯅꯦꯕ ꯉꯁꯤꯗꯤ ꯃꯤ ꯑꯩꯈꯣꯏꯗ ꯂꯥꯁ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯄꯣꯟꯁꯦ ꯁꯣꯟꯕ ꯂꯣꯏꯔꯒꯅ ꯃꯌꯥꯝ ꯑꯩ ꯐꯤ ꯑꯀꯪꯕ ꯄꯨꯏꯌꯦꯕ ꯑꯗꯨ ꯍꯣꯡꯗꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯁꯨ ꯊꯦꯡꯉꯕꯅꯤꯅ ꯇꯔꯄꯣꯟꯁꯦ ꯁꯣꯟꯅꯔꯛꯄꯗꯅꯦ ꯄꯨꯡ 9:30 ꯇꯥꯗꯣꯔꯦꯕ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁꯀꯤꯅꯦ ꯇꯟ ꯍꯧꯕꯅꯦ ꯊꯦꯡꯈ꯭ꯔꯅꯦ ꯍꯥꯏꯅꯅꯦ ꯁꯨꯝ ꯄꯨꯔꯤꯒꯅꯦ ꯍꯩꯖꯥꯡꯒ ꯄꯨꯅ ꯆꯠꯂꯦꯕ ꯑꯗꯨ ꯍꯩꯖꯥꯡ ꯄꯨ ꯆꯠꯂꯦ ꯃꯌꯥꯝ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟꯠ ꯇꯧꯕꯤꯔꯣ ꯐꯖꯕ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯃꯌꯥꯝ
ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯀꯧꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ